ITLF की ब्लैकमेल आर्टिकल असी हुयलन पाउ पाउ सेगे थमोई पाउदम हुयन इंदुगी कलम दगी लौखटचबने ngasi mari mangani suraklei pungling wakhal ani maksi pothafam khanglatriba ngaihaktang leitana leitriba famle chatle hible atopa wakhal ama khalu yade indigenous sumnap nataba miyoi khutpu amana semba indigenous tribal leaders forum ITLF kaubalup aduna laukhthokiba chayolani gi manungda bharat sarkar na karigumba kuki singi oiba tokhaiba separate administration ama lingnabagi ayaba pidrabade makhoi masana separate administration unit ama semjaragane makhoi gi oiba chief minister ama khallagane tokhaiba chief secretary director general of police hablagane tonganba secretariat linglagane india ge central government na masak khangba khangdaba thoidokte tha tare chumna ngaiba yaba ngairakle haujik makha ta na ngaibagi limit lankhre wahai declaration asi tabada khoisauna ruidaba ireibaksa kanano atai di khangde aibudi otkhi hanjin hanjin aigi iranai punsida singnarak pasunataba lori yumpham nupi angang ka da yelaba sunataba minai gumba miyoi kharagi warol sina aibu pothan khidaba karigino isamaki yum ingkholgi achoba saruk ama ngarang nahan talaktuna saijin sayada saidang laba kana gumba kharana makuta thangten nongmaina chingba paiduna hingama ithakta landa silaktuna kihallaga faktuna lauge temsingnarak pa chap manana fauki thamoi sida lakchaida idom sonjabanatana pambai ama laikhide karigino idom hangjai paukhum phangde mapuna chanba lamket pahui mirol tambiba yadraba angau bahui au batana duna saklagla bahui duga kari khena bage narco terrorist mingthol phanglaba manipur gi koki sing modi amasung amitna tungda leble chauthokchari koki na tawningbada tawbada kanana su thinglaroi biren laingak maming tagi nei manipur da leriba indian army makhoi bungak na batharak panei makhoi na khalle nongmai maru amata fau kaptuna indian army de attack tawkhidaba aikhoi gi khutta indian army amata gi thawai thakhidaba foreigner ni khanglaba misak singna luchingba maming tagi oina lingba lalolup aikhoi ga nongmai kapa lepna bage yana warol inasi yaragliba indian government ke marau leiba aron ba khongthang amani lemna mangan ba yadaba naton sauba mamit lauba delhi gi laingak pasingi yathangda hangada nong matasu wahang zabangam daba lamdam sigi laingak pasing ngasi fawba phongdok zabangam dre nong matasu nong mai kapna khidaba tanglup anina nong mai kapna ba lem na ba yana warol inabagi nungda lotli ba wan thok karino icham samne agreement ama inaraga tokpa natte yamlaba senfam ama supiri bane lan hauda ba lal hauba singda makhoi na hingna bagi pambai ama thijana bagi mingda matam asukui base makhoi kari tawduna la e makhoi gi pandam karino Haujikti senba yadraba khudam sangdam kayaga loinana mangda taduna leire Assam Rifles jawan singa achetba mari thamnaduna imung manungge member gumna leiminaraga makhoi gi ngaklo oina leihanbagi mathakta combat trainer oina sisinaba pak sauraba chingilam umang singdu kokthoklaga popi pambi thaduna drug lalonba kangbuga khusamnaduna yamlaba senfam tansinba senfam duna apha phaba nongmai bomb top khulai leisinduna makhoi gi military gi pangal hengalanba matik saba mapangal leraklaba kanduda mitai singda landaba mitai singbu hana khudum chalaga naga singbu kona amu khudum chanba manipur bu malem sida ahanba kukilen jolen jalengam onthokpa kuki jo militant singi amata ngairaba manglan ne me ahum 2023 dagi leptana mitai de attack heavy encasement tawduna national media control tawraga minority religious card sanaduna international community gi attention singsilakpa India ki union government makhoi gi michangda thamngam lakpa Manipur government na yai thaduna pangtharaba magum kari mata tawba ngamkhidaba kuki na namna taba mafam sing mitai singi administrative political control wang mata thamba ngamle khanduna nei angang na lila sanabagum central government na ayaba piba pidaba numit taraga marini gi manungda Churachandpur Fairjol Tengnopal amasung Kangpokpi district sing kuki sing tana chalaiba separate administration unit state union territory ama oire laukthoklegani phongdorokhiba apang thauna haina badugum thauna famali khanduna nei wakhal khajiktang khanthaba ngamba officer ama oiramduna Churachandpur police station gi officer in charge aduna FIR ama chansinkhriba ITLF kumba manam kanba loop amagi mathakte FIR kaya da mathauna laikhraba officer no mathakta chairak laukthokpagi mahutta aikhoi adumna haikhiba leite haina muk sengdorok letai aigi oiba iranai wakhalon nei ITLF na laukthokki bawarep tarai na laukhi bawarep oiram loi Delhi dagi laklam khiba IV officer ani duga unakraba matung ikui kuidanani laukthorokhi ba FIR lodge tawkhiba dusu makhoi masel tanaraga thanglakpa khongthang oigane tanfam sida kuki singna thanglakpa khongthang
nganglakpa wangang khuding cheksingadabane Manipur amasung Bharat laingak animaksu thajaningai oiraktraba matangni oirakpa yaba wa amatang khanase geographically mitay kuki tokai tanare they are separate makhoi amukan na laiminaba yararoi separate administration is the only option kuki singna haibane laingak sina yadrasu aikhoi Manipur dagi tokai tare Mr. Sas N Sas is our chief minister chief secretary Mr. X is our DGP Lauthorok lehay na laurasing Delhi na haigane aikhoi na masak khangde Manipur laingang na suhaygan ni ay nayadaba tabak ni ayn giyoy ba tawpam thokpa tabak tudi subtaw tawroy Manipur lainga ka marilay na drehay na lauthok sakraga MLA Minister sing amadi mathaw pangdra balay nga ki employee sing nga sisu makhway laingak sidang lawpam thokpa khudong chaba sing tolop na chingba dudi lawri nga sisu separate administration chanare lauthorok kadawri ba Manipur gi maral charagan ni tumin khangsin usinada na laydawri ba Delhi lainga kon na haidoro kadawri ba ni Situation is beyond our control. Di man asi pithoki banata na pambay atay laytare.